Jaikanta IRB ni tha asigi tarani thoida pauche asigi ahan balamaida positive oiraba doctor dagi sandoraktuna ataida su lognarakle haiba heading gi makada phongkhiba paw aduda doctor amagi maming khulem Jaikanta haikibadu positive oiraba IRB personnel adugi maming ni haina mari leinaba singna sangdorakle IRB personnel adu hana positive oiraba doctor aduga contact leirubadagi sandorakpasu natte hairi Mironbi nupi ama khunja singna sagai saduna kilometer 53 puraba matung angang Unahankhre Mironbi nupi ama khunja singi wagi sagai saduna hospital da pukhatpage video ama social media da viral chatle Tamenglong district ki manung chanba dunong khuldagi naha kharana Mironbi nupi adubo wagi sagai ama da puduna chatpagi video ni khunja singi matung inna dunong haidiba khul asi tamai sub division gi manung chanba yum kuntra rom leiba Nagaland ga tainaba mafam ama da leiba apekpa khul amani dunong khuldagi khwaidagi nakpa ana layang sang ase kilometer 53 chatlaga leiba primary health center tamai ni viral chatkiba video aduda naharol sing aduna apikpa khong lambi da tusinba kaya uba phangi makhoi chatliba khong lambi aduna khul aduga state asigi atai mafamga phaunoriba amata ngairaba lambi ni lambi thong ningthina leitabadagi khunja naharol sing aduna Mironbi nupi adubu wagi sagai saduna tangai fadana khwaidagi nakpa health center tamaida purakpani khunja naharol tararom aduna patient adubu puduna lamsang chatpada wanaba yaurakpadagi hongdok hongjin tawe manung hanjinba mafamda leiba khunja singna state government ta lambi thongi phibam phahanabagi damakta mijeng changnaba wakat pakaya leirabasu wakat adudi tabi dabagumna hogjiksu leire maraksida wagi sagaida purakhibe Mironbi nupi adu leibak pokpa numitki ayukta tamai primary health center da machanupa ama asoi angam yaudana unakhre nupi amasung machanupa adu masamau fana leiri haire nupi aduna tamai PIC yaubada delivery tawbada khudong sadaba leibadagi imphal da punaba refer tawkhi adubu sel thumgi phibam phatabana khudong chadaba adu mayok nazaragi haiduna imung manungi miyoi singna lepkhi laibak fawadagi mama amasung angang adu khudong thiningai oidre haire negative oire ngarang leima pokpa makha laikai da leiba chungkham memsa kobe chahi nifuga mapan surabi ama covid-19 positive oiba imung amaga nakna rubage club ki miyoi singna puduna babina diagnostic ta test Toukhre lainga ki oina silakpa test adu ngaiduna leirgum si haiduna club ki amade laikai gi ahal singna khanaraga test asi athubada tawthoktuna miyamna mipainariba asi kokna bahona khivani adubu test tawba chatnaba gari amatana pubiyu yadabadagi amade miron leijadaba imung oibadagi club ki miyoi tarana cycle amamam thauraga singnariba miyoi asi ngak senduna amade social distance ngaktuna cycle amamam thaunaduna test tawthokre test tawba chatpa aduda achoba thodang lokiba club adugi mamingna Young Social Welfare Center Club leimapokpum makha lekai ni ngarang thokiba thodok asi Bisnupur district ki manung chana leiba Nambol AC gi khun amagi leikai da thokhibani chaurakna kilometer kun hena lapa mafam ase up down tawduna test asi Toukhre laibak fawadagi ngarang athengbada negative result lakpadagi miyamna harauna khre hairi